Just and Fair Delimitation JFD Student Wing ki Changsilakliba Khongjang Asida Democratic People's Front DPF Manipur ki Constituent Body ema OIRIBA Democratic Youth Front DYF na MAPUNG FANA SOUGATCHAKHIGANI HAINA DYF ki President KONSAM PREMJIT SINGH na PHONGDOKHRE Wafam SINGH asi party asigi office ta pangthokiba paugi mifam amada mahakna haikibani mahakna makha taraduna hai miyamgi apamba mitok piyancha khandoktuna NRC implement tawduna asengba census tawba haiba firek na asimak DYF kisu apambani miyamgi apamba bu na thaiduna census nampuda pangthoknaba hotnariba asi irang na soklaga lairiba landam asi amuk hanna irangi awaba chaitheng nanghanaba hotnabani hauzik paliba BJP na luchingba sarkar asina miyamgi apambagi mayokta laire haibasi sengna tagli DYF na lengakta thamjaningba wafamdi ahanbada NRC hana tawduna mito miyancha hana khandoklaga census chawgadabani anishubada ngarangi Directorate Census Office mayada thokiba miyangi khongjangda nupida makut sangkiba adu police officer gi thawng adu nupi khunaibu ushitaba utkiba DSP Diraj ki bathakta matik chaba logi oiba thabak lokhatuna chairak pigidabani haina akanma wafam thamlakli Amaromda Manipur Lairiba Government ki Association Natraga Federation Natraga Group Singasu JFD ki Changsilakliba Khongjang asibu morally amadi physically support pibiduna lawbayaba thodang sing lawbinaba appeal tawrakli NRC tawduna mito miyancha sing khandoktuna lamdam asibu ngak senba haibasi loop natraga political party khaktagi daita nate sarkar gi thabak tawbiriba sing yauna aikoi ponamaki lawdraba yadraba thodangni haina thamjari makha tarakpada JFD ki issue asigi Changsilakpa Khongjang dasu DYF na politically lawba yaba thodang lawkhigani haina makha taki JFD na lisang sina awana thidana Changsilakliba Khongjang asida makha ta na Changsilakpa Khongjang dasu party gi oina angamba mongda akoi saruk yajagani handesu saruk yaduna lakchari masangda akoi government employees sing census thinawa enumerator hapibu mayam asiju wakal tabiyu Maramdi kaigino hai kanda government employee oiba enumerator nakhoi gi saruk yauribani akoi nuji Changsilakliba Khongjang ase matam amada government employee singi koi gi tolob hengatabagi thangje suti thadabagi amadi TAD hengatabagi di union ga manaraga pulap manaraga khujing oiraga achauba agitation ama Changsilaga nakhoi gi pandamado phangi ado sigi leiba gi chawba issue dadi noi kari tawri noi gi saruk yaudabra Nakhoi aduk hangna pukchel pikpara noi nasana sagi da khanbra noi gi leiba association no kari toroga lei haibase miyam na hangake akoi ju hangi aduga mathangda ngarangi akoi gi Porongpat ki Director of Census Office ta chathakiba DSP amagi thawong do yamna yaningde mana tawkiba akoi gi nupi singdur man indana khotana nupa mo haibagi ngamme hai matagum order gi wang wada mana tawkiba thawong ado aduki matik yaningde magi mathakta mari leina department na achogo action no lobiyo hek log daba ta gari miyam ga loina laga khogi DPF na so kai no kha tawkane adu gi ju khanbiyo adu do sunatana mana taba akoina di ngarang gi thokiba DSP na tawkiba thawong do adu isolate khatang oidaba atopa incident mayam su leiba mamang de imai ben singna protest to matamda imai ben singna campaign ngangwani khangde ta henma thong chathakiba tawkiba mayam do mana taba atopa official singdusu matung amuk ana tawbirakanu masi DPF na achowa singna bane haina lawga miyam mathakta achowa singna ne haina lawga akoi gi su tawom thong khat tawrakani matungda akoi su political party ama khangni karigumba miyam gi minungsi ama de miyam gi thongjal lagi government ga payar pata badi akoi na ngasai census thola iba enumerator ama di miyam bu ka hena kanogi wangada order gi wangada police officer singna miyam da tawriba thawong asigi mathakta akoi su akoi nga bo paira di moi mathakta kari torokano haibado kari torokani haibadu